Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau 1951 mamangi yellow mising punsil haudrabadi soksillaglagani Manipurda oirakliba chin kuki singna taroliba thawong sing lamdam asida laiminarakliba yellow mising 1951 gi mamangda lairiba sing punsil haudrabadi Manipur gi hauzik oiriba phibam asi soksilakpa yana laire luraba Manipur gi phibam asida India lengana tabidri wafam asing asi lamfelda leiba kokomi gi office ta pangthokiba paugi mifamda kokomi gi coordinator thokchom Somerendrona paumi singa unabada fongdokhibani mahangna makhatana haikibada chin kuki singna Manipur thugaina ba tawrakliba sida India lengana na koinana mateng pangsinbagi thawong miyamna uri India lengang amasung Manipur lengangna maramdam kannaba thoklagliba tampaki yellomi singna pendabagi thabak tawrakpadana lo leibagi mawong uba aduga chingdana kuki singna tawriba singda lo leitabagi mawong uri India lengangna chathariba thawong asida Manipur kannaba aikhoi yellomi sing punsinba matam oire masi natrabadi hena soksilakani haiba wafam kaya phongdokhi 2024 gi December 13 ta Nscn GPRN gi Joland Region gi Regional Intelligence na masak khangdaba miyoi khara Nscn IM ni chingnaba singna National Highway 37 Ramkhung village ta mara leijadraba driver khara dagi namduna sel khai haiba pau ama fangki madugi matung ina none area town command Nscn gi makhada team ama thajinduna yengsilhanki maduda sel khaibada chenaba miyoi ani singamlung dangmai Kambirolda leiba chahi nifuga humdoi suraba miyoi amaga Gaithulung gangmai haiba masagi chahi kuntraga mangarom suraba miyoi amaga fagatki faraba nigi manungda Gaithulung gangmai haiba miyoi asi Manipur Sarkar gi Hill Area Committee gi chairman gi driver oibani haina masak takchai makhoi anina miyoi khara fasilaga thadongmal oina lupa lakh tara pinaba demand tarongki tungda sanfam adu lupa lakh tarukta hanthaba haina yanaki adubu sel pithok pisin tawdringai Nscn fagat pangam hauki faraba miyoi ani asi machil hangba matamda singamlung dangmai na fongdokpada Highway da pot chai puba truck singdagi namduna sel khaibagi thabak mamangda chathakre ahanba oina 2024 gi February 18 da chathaki madugi matungda longmai amasung atopa mafamda su sel khaiki asumna khaigatpa sempham asi sangamlung 7 sian ka mai kauba amana pulap paisili faraba miyoi kanba ngamkhraba matung matam sangna Nscn gi ming sejinaraga lambi achat awokdagi sel lawi haibadu khangba ngamki asigumba thodokta Imphal jiri lambi gi khongsangda su mamangda thokre sel khaibada chenaba miyoi singna RN som kauba luf amagi miyoi singni haina saktakchai asigumba miyoi sing asibu fabada mating pangbagi damak Nscn GPRN gi maikidagi thagatpa phongdorok antana kuki narco terrorist loyalty utpa oina Uyokchingi Saibol kuki terrorist post tagi Bsf personal tangkhai ama lauthokre Kangpopi kuki police amadi CRPF su mafam aduda thamjinba haure kuki narco terrorist na tawriba demandi mafam adudagi security force pulap lauthokkhibani Karigumba Kangpopi police amadi CRPF thamba taragasu kuki terrorist singi command amadi control makha CRPF amadi police sing adu leigadabani Kotuna center da ngarang dagi tharga numin inigi matam piri hariba matam adugi manungda kuki terrorist singi demand piraktaba taragadi yamna sathiba babna lamba fangdaba makhalgi balance national highway da natraga atopa mafamda thokani nahan DC SP office tugai khiba SP mamai mamit ihing naing taba makai phukiba thodo adudi karisu natte kuki mathakta karimata tawba ngamloi maramdi Delhi dagi boss na protection piri Panba yabadi Kangpopi police station adu nak yet CRPF camp AR camp IRB camp loina lei maitai kuki lan horak padagi mafam aduda security force pumna ma combine oina pulap punna leikrabani SP furaba police station thugairaba fawba adugi amna CRPF AR IRB singkari amata tawba ngamdriba aduni center amadi kuki terrorist singa secret understanding amalai hariba understanding adu ngaknanaba center gi leader singna kuki terrorist singda loyalty utpham thokpa adu mayek singna ulakpa pamli National Highway temporary hangbagi wafam paladuna video aduda ko tugi speak aduna highway thingbagi matangda atopa community naga dagi su support fangde amaromda center ga Saibol dagi CSF lauthokpagi understanding amalaklei maram aduna temporary highway hangba haubahan bani kotuna balancing act tawraga chatkani makhoigi video da mitei gi mathakta aranba propaganda ama tawre December 13 dagi maitei de nongmai kapnanaba Kangpopi district pumba nungthel pung 3 dagi dukan thonglol handuna nongmai kapa haurakhiba adubu maitai na December 13 dagi nongmai kapa haurai hairi kuki gi pandam phangnanaba maitai da onselaga nongmai kapa nataba topa pambai leite haiba si hanjin kuki terrorist leader singna haikrabani center na kuki narco terrorist singda yamna loyal oiba ulibagi maram karigino Delhi da famba neta babu baya military officer kaya kuki narco terrorist singna blackmail tawri kuki singa pullaga personal interest profit making phangnanaba tawminab khibniya
organized crime-sing adu expose taurakpa taragadi makhoina pairiba top position amadi career manglagani adu kibagi Kuki na hariba makhai yari. Kuki na ngamba si Narendra Modi sarkar fawba thugaiba ngamgani hai. Modi sarkar su Kuki kibadagi makhoina haiba ilaga chatli.